मरुओइबा पाउ हौखिबा चैगी मे अहुमदगी हौरखिबा इरांग असिदा लांजनरक्तुना तोंगान-तोंगानबा रिलीफ कैम्प कयादगी मणिपुर अमसुंग इंडिया लेंगाक अनिगी मथुक्ता पेंदबगी वाकतनी फमखरे नोंमई बोमना लांदारखरे ख़ुंजासिंग निपाइनरे जिरीबामगी मोंगबुंग मैतै खुंदा युम कया मैना चाखरे अमंग अता थोखरे मणिपुर की चिंग अमसुंग तंपा की मफम सिंगदा सिक्योरिटी फोर्स सिंगना थीब हुंबगी थबक लेप लेतना चथरकपदा तोंगान मफम सिंगदगी खुसुकलाई कया फगत ममखरे हौजिकी पालिबा लेंगाक असि लैरिबा मखै मणिपुरदा नुसिनना शांति लेना लेगनी हाइबा थाजदे प्रजा मियामना मचिंगना थोकना हाइबा कीबदगी तुमिना लेबनी हाइना CLP लीडर 𝐂𝐲𝐸𝐕 ना फोंदोखरे नॉर्थ ईस्ट विंडोना संदोक्सरिबा नुमिदांगी पाउ मियंग ताबिरिबा सिंगबु ꯆꯦꯟꯃꯥꯏꯕꯝꯅ खुरुमजरी हौजिक पाउ संदोकना पिजरी हौखिबा चोईगी मे अहुमदगी हौरखिबा हौजिक चोई अनि फाजलकदौरबा इरांग असिदा लांजनरक्तुना रिलीफ कैम्पटा सैदांगदुना लैरिबा सिंगना लैबा तोंगान-तोंगानबा रिलीफ कैम्प कयाना मणिपुर अमसुंग इंडिया लेंगाक अनिगी मथक्ता पेंदबगी वाकत मिफम फमखरे मांदप युमफम रिलीफ कैम्प खुरखुल इम्फाल वेस्ट फयेंग हाई स्कूल रिलीफ कैम्प फयेंग इम्फाल वेस्ट फुमलौ कैरोय हाई स्कूल रिलीफ कैम्प फुमलौ इम्फाल वेस्ट टाइरिन पोकपी प्राइमरी रिलीफ कैम्प टाइरिन पोकपी इम्फाल वेस्ट ना लेंगा की मथक्ता अखोइबु कयाम कुइना रिलीफ कैम्प ता लेहनखिदोइनो सरकारना साबा फैब्रिकेटेड हाउस ता लेबा पामदे अखोइ इसा गे लेफम दा लेबा पामी मतिंग लेबा नुपा थोकपा चिंगतम अनिगी वारसिन पुरकपा ngamba लुचिंगबा अमा ओइहनिंगी शांतिगी वारसिन पुरकपा ngamba लुचिंगबा अमा ओइहनिंगी सेंटर दा मणिपुर मियाम की दमक मखौ पोंगना ngang ngamba लुचिंगबा अमा ओइहनिंगी हाइबना चिंगबा खोलाव कयागा लोनिना पेंदबगी वाकत मिफम फमखिबनी जिरीबामगी मोंगबुंग मैतै खुंदा ngarang numidang pung 9 मखाइरोम ताबा दुवाइदा कुगी खुलाई पाइबा सिंगना बॉम यावना कनबा मोंगदा अटैक तौरखरे मिसी मिना थोखिदे अदुबो युमकै सिंगदी अमांग अता कया थोखि हरि मसिगा मानब पुंगफम अदुवाइदा फाइटोल खुनलोमदसु उचाथोल लोमदसु नोंमै राउंड कया कापलखि हाइना खुंजा सिंगना फोंदोरकले ngasi nungthel pung 5 ताबा दुवाइदासु खुलाई मतिक चाना पाइबा कुकी मिलिटेंट कुंथ्रा रोम लाक्तुना लाउटिंखलगी मखा बस्तीदा लेबा फॉरेस्ट बिट ऑफिस मैना तुमना थारम लेहरी मनाक नकपदा लेबा CRPF सिंगना चंगसिनबा ngamdana लेरी हाइना मफम अदुदगी फंगबा पाउ अमना हाइरी लोलेना ngarang mongbung मैतै खुंदा बॉम हुंफुगी मथक्ता कापसिलकी हरी मदुदा mongbung खुंगी युम कया मंगता थोकी ख्वाइराकपम ngौनु देवी कौबी नुपी अमगी मयुमदा बॉम तासंदुना अमंग अता कया थोकी अदुबो लाइवक फबदगी युम अदुदा मी लेहौदबदगी अवाबा ताहौद्रे हरी अदुबो करिगुंबा युम अदुदा मी लेरमलबदी असि अना थोकलमगनी हाइना खुंजा सिंगना फोंदोरकले लोरिना स्टेट फोर्स अमदी सेंट्रल फोर्स सिंगना ngarang mongbung मैतै खुंदा सर्च ऑपरेशन तौखिबगा नुमिदांग कुकी मिलिटेंट सिंगना अकनबा मोंगदा बॉम यावना अकनबा अटैक तौरीबा असे खुंजा सिंग पेन दे हाइबा वाफम कया सिंग फोंदोकनरकले मणिपुर की चिंग अमसुंग तंपा की मफम सिंगदा सिक्योरिटी फोर्स सिंगना थीबा हुंबगी थबक लेप लेतना चथरकपदा तोंगान मफम सिंगदगी खुसु खुलाई कया फगत पंगमले हरि सिक्योरिटी फोर्स सिंगना सर्च ऑपरेशन चथबा कांगपोपी डिस्ट्रिक्ट की चांगोबुंग खुंदगी मैगजीन यावदबा 5.56 mm इंसस राइफल अमा मैगजीन यावना .22 कंट्री मेड पिस्टल अनि सिंगल बोर राइफल अनि लोकल मेड 303 राइफल अमा हैंड ग्रेनेड डिफेक्ट अनि चार्जर यावना वायोफेंग हैंड अमा SLR मैगजीन अमा 303 लाइफ राउंड तरामंगा 7.62 mm लाइफ राउंड अमा 5.56 mm इंसस empty cases kunmanga single bore empty cases turret amadi 7.62 mm empty cases humfadra nithoi fagale hari nakal amarom dasu 303 rifle modified ama magazine yauna 9 mm pistol country made ani SBBL country made ani 22 rifle country made ama 5.56 mm insus life round nimfutaret amadi 7.62 mm AK life round ahum amasu T
Khonong 5 village Surchanpur district tagi security force singna search operation chathabada fagat pangamkre loina Mongbung village Balizuri amadi Jarol Pokpi Zirivam district tagi security force singna plate ani yauna BP vest mari magazine ports ama SLR live round taruk amadi live single barrel cartridge manga fagat lehari Manipur ki praja singna kibagi wangang dana tumina laibani paliba lengak asi leiriba makai Manipur santi oina leiba fangani haiba thazade haina CRP gi leader 𝐶𝐲𝐸𝐬 vina fongdokre wafam asing asi Imphal gi Congress bhavan da pangthokpa paugi mifam amada fongdokhibani loinana local body election tawdaduna apama miyoi khara khalliba asi karigino haraduna local body election tawba ngamdribasi kari maramgino haino wahang kaya tawraduna lepinaba candidate leitabadagi MLA gisu local body gi asumna tawrakadoribra haibana chingba wafam kaya CLP gi leader na fongdorakli state sida BJP led government haibutare solong masi government si leing heidi Manipur da nungsinana sana sinana shanti leina taigani haibasidi aidi thajide Manipur praja singse kina machin thokna ngamga ngamdabne Manipur sidi sigi government si leing heidi solong present government si leing heidi Manipur will be finished haibasi loina praja singi wakanda phaunarabne dictator gi sasan haibutare next na hujik yengbiuba India da khara lairaga hai covid na local body election tawba ngamhodre hai covid na maramoi India gi any state amata local body gi autonomous district council oiba yai panchayat ki oiba yai municipality ki oiba yai election tawhidaba state amta lairiba present government sina ta khumo oba shri ibo bina ngawi do machin thibani haijin bani covid na angak papik award du dane moi loina election tawgi machin dadi go to hill go to village ay election tawdana moina nampu da committee semgani haiba gomba tampak na gram panchayat ta piksunu sausunu migi pradhan jila parishad member ward member election tawdu tawdana gram panchayat tasu administrator ine moi phurkhau da hapa mi kha nampu da hapchalaga sibu koina dictator gi shason haijine kharal leiradi ko moi lepi naba moi gita candidate lepi naba mi leptadna vote kabdi laadra sidi akhoi loiba tare aduna yaradi prime minister da rashtrapati da MLA gi chisu local body tolba sumaina election tawraroi si tamama tadi akhoi hapchar ge kan hairpasu yari jani ko is something like dictator matik sunate moi no jiksalli base kari marangi no local body election tawba ngamde base amta khumhal oba amta khumbir oba Congress party na haibse oida bani haina amta haibi amta simtokpi oba amadi oida padaba mayam ama haizinduna BJP gi double engine lengakna Manipur da chalaiba asina leivak asida leiriba community khudingmak awaba tare haina MPCC gi president K Mega Sandrana su paugi mifam aduda fongdokre loina haurakliba naharol sing larik laishuning thina tamba fangdre nongmo gi thabak fangdabagi chang hengalakliba pumnamak asi Bharat ki Sangvidhan thugaiduna lengakpagini haraduna BJP lengakna Manipur da Praveganda administration tawduna lengakle aranba wafam kaya hanjin chummi haizinduna akonbada achumba saraga lengakpa oire haina MPCC ki president namakha tarakli ngasidi lengak asina oidaba mayam ama haizinduna ngasi sasan pai tongan ba Bharat ki law Sangvidhan na chalai gedaba administration na se Sangvidhan tu violate tawre hairaga ngasidi tawring bata tawba hiding bata haiba paikating bata paikatpa law leitawa lengak ama BJP ki double engine government na sina ngasi Manipur da chalai basina maram moirkanda nungsiraba isa kaya kainari nungsiraba isinina kaya kainari samaj asida tangdu leita daba law and order kaya thugaiduna ngasidi ekoi puramak maitai amasung kuki da natna state asida leiriba community khudimak awaba mayok nari haurakliba naharol sing lairik laisu tambagi tangdu leita ba leitabana maram oirkanda ngasidi restless kaya oi
नोंगी थबक फंगदबगी समेसा हेंगलकी मसी पुनमकसे भारत की संविधान थुगाइरगा लैंगाक लैबदगिदमक लैंगाक असे डबल इंजिन न पाइखटपगिदमक ngasi asigumba sabak se sathareibani haibase koi punamong khangi ngasidi tongan pa center gi ekoi gi state ki phangje kadaba paisa kaya under provision of the constitution article 280 masida 15 finance commission gi adigumba provision mayam ngasi manipur da center government gi state ki share phangandan leiri adc dana sahi mari hena 15 finance commission award ki paisa ekoi pai duna leiri state government da sangaga praja gi local body gi representative leitabadagi paisa tongan pa chingi adc gi mayam singda paisa changhandana huge amount crore kaya changhandana paisa mayam singsi wara tanja sida praja da phangada paisa mayam phanghandana leiri 2026 fawda 1000 crore hena 15 finance commission gi award se state ki share oina lakpani adubu hauji fawda koi 500 crore mukse masi praja na phangada hana already praja gi pocket praja da beneficiary mayam singsi changada boyam si changdana leiri masi su it is a part of the violations of the constitution's provision which is article 280 this is masina ai koi punomuki hak mayam mangali Assembly constituency ki MLA tarana khujek biduna thadrokpa joint statement amada November ki tarik 9 kumjalisngani kunmari da Solicitor General of India na Supreme Court submit tawrakiba warol haibadi Chief Minister ga Kuki MLA taraga unaduna lamdam sida santi puraknaba honari haiba wafam adu yumfam yaudabani amadi Supreme Court pulana lamjing bani hairi makhatan MLA tarana irang asi hek haurakpadagi Chief Minister ga unadri amadi matung tarakpadasu unaroi maramdi hauzik thokliba ethnic cleansing asigi marumda mastermind odibadi Chief Minister N Bireni haibana chingba wafam kaya paladuna Kuki MLA tara mathang sina Saitu ACG MLA Haukolat Kipgen Kangpopi ACG MLA Nemcha Kipgen Saikot ACG MLA Paulinlal Haufkip Henglet ACG MLA Lejamang Haufkip Saikul ACG MLA Kimnyo Haukip Hangsing Ternopal ACG MLA Letpau Haufkip Tipaimuk ACG MLA Ngursanglur Sanate Chorchanpurgi MLA LM Khote Singat ACG Chinlunthang Thanlon ACG MLA Vungjagin Valjena Kutyek Piduna Thadrokpa joint statement amana fongdorakli Imphal East ki Khairgaon da leiba Princeton International School da nomai kapagi thodok amada nomai maruna panduna so kibi school adugi mahairoi nubi macha ama laing bada mating pangani haina yana kiba wafam thawoi bidre haina imung manung amadi lekai miyamna pendaba fongdorakli loidena athubada MLA Sheikh Nurul Hassan Yauna School Authority na laing naba pi kiba thazaba thabak da onthok pina ba appeal tarakli hiramasiga mari lenena ngasi Princeton International School da class 4 tamlibi nipi macha adugi pognafam oiriba Imphal West ki Pawitek maning lekai da lekai miyamna wakat mi fam phomkre wakat mi fam aduga mari lenena saruk yakiba MD saruk koba lekai gi miyoi amana school asida tamlibi Chahi tara romda ngairibi mahairoi nipi macha adu haukiba Mars amada nomai maruna panduna sokibani thodok adu numit aduda School Authority ki yauna miyoi kharaga sel thungi matangda meeting tauki meeting tauringai marai yenaraktuna nomai kapthorak narakpadagi nupi macha adugi pukta pankhibani nomaina pandana soklabi mahairoi nupi macha adu School Authority na laing naba mating khara tauramlaga hauzik hanna yengbidrei imung manung su suraga hingba oibana laing bada awaba oire Hiramasida Khetrigaon ACG MLA masa yauna laing naba yanakiba fawba laikhrabani adubu Thanipan suraklaba fawba makhata na laing bada mating tawdana leire nomai maruna pankibi nupi macha adugi kidney nama lokthokibada natana hauzik masa son awaba fibamda leire maramaduna MLA masa yauna pikiba thazaba thabakta onthoktuna laing bada School Authority na mating pangbiu karigumba tumina leisilabadi loop singi mating loduna Khongjang changsilagani haina chaksin waro thamlakli School authorities sing na makata ban thi macha si ge kari gu amata yangakta base masi gi maram si gi damakta thamjabane maduna aikoina hajaning ebadi ani procedure le base so sing natraga mera pai bi MAIBAM मैम लेरबसिंगसिना अखोइगी वकत सि मिनिंग चंगबिउ हाइबा अदु खतने अखोइन हाइजनिंग बाइसे इमुंग मनुंग सिगी कंडीशन सि याम फत्ते सुबनो इमुंगनि अदुगा अखोइना
स्कूल अथॉरिटी तौगनी कईनो मागी पांथोकनी मथौसिंदो पांथोक्पियो कईगुंबा पांथोक्पिदब तारगदि मखा ताब खोंजों याम चंगछलकनी Federation of Haumi gi Visnupur District Masal Loisangna Mizoram gi Chief Minister Laldo Homana USA da haukiba September gi tang ani amasung mari da pikiba space ka mari lenena logi oiba khongthang lokhanaba Governor Manipur gi Chief Minister amasung Police wakache pisankre haukiba September gi tang ani amasung mari da Mizoram gi Chief Minister Laldo Homana USA gi Maryland amasung Indianapolis da mathang sitna ngangkiba space da India gi National Integrity sokpa amadi Manung Hanjina Yengbada Manipur gi Territorial Integrity Sokpa Yaba Wafam Yawuna Federation of Haumi Visnupur District Masal Loishangna Governor of Manipur Chief Minister of Manipur amasung Imphal Police Mizoram gi Chief Minister Laldo Homabu Schedule of or taking Naktaba amasung Constitution of India gi mayokta thabak tawbagi damak Varatiya Nyaya Sanhita VNS ki section singi makhada Logi oiba thabak sing lokhat pina ba wakat cherol sing adu pisin khibani haina Federation of Haumi Visnupur District Masal Loishangi convener Shyam Khumana thadrokpa cherol amada phongdorakli Nagaland gi manungi oiba affairs singda khut thingzillakanu madugi mahutta Manipur da leiba naga sing amasung atopa tribe singi damak yaifana ba honabana fagani haina Nagaland gi hanagi Chief Minister S.C. Jamirna Tangkhul Naga Longi President ki mathakta Jackson Wat Thamlakli Wafamase Facebook post amada Tangkhul Naga Longi Luchingba Swart Vashumna Nagaland gi hanagi Chief Minister amadi veteran politician S.C. Jamirda Naga tribe singi marakta yengtinaba pokhanaba honabada natana Naga singbo mapangal sonta hannaba honai haina mara sirubagi damak madugi pokhum oina S.C. Jamirna Thamlakiba Jackson Wani Jamirna makha taraduna Nagaland asi ahingba political entity amani makha tanaso leibak asida achoba thaudang lawgadaba asibanataba state amani Kanagoma Mapangi elements singna chamam naba pokhanduna Naga politics bu hijack toba yaroi haina akanba warning tauki maangna makha taraduna Nagaland gi top topa puwari ningsingki Nagaland haibasi political negotiation tawduna Assam dagi sem kiba hanba state ni masina atopa hill state mayam amagi lambi pirambani makha tana Manipur government amadi atopa state singna hanjin makhoigi lam Naga integration gi damak piroi haiduna lakrabani NSCN IM amadi NNPZ fawnasu sovereignty amadi Naga integration gi wafam asi oithoklaroi haiba khangbadagi makoigi demands singdagi drop tawkhrabani hainasu panki Hairok Handloom Cluster gi oina mamangda fisako chama kuntra manga yenthokraba matung anoba beneficiary kun amasu individual worksut sana bagi ahanba installment da khangatpada yaurakle hiramasigi matang danga si first installment da yauraba beneficiary kunga Hairok Handloom Cluster gi cluster development executive ka Hairok Kendru gi MLA gi loinabi Thoksom Ongbi Vidya Lakshmi amadi Hairok VCP Mandal gi president TH Sauradit Single Loina bond agreement ama khojek pinakre hari Sky Hospital da yamna advance oiba heart valvuloplasty pangthopa ngamkre hospital asige media and publicity officer elangbam Naresh Maitina thadrokpa cherol amada makha taradun hai Ithai Laikhong Visnupur district ki ke ibom jagi machanupi chai kunmari khakta ngairibi ase rheumatic heart disease RHD nanabadagi normal oina tumba yadaba imung manungi mating pangba ngamdabana chingba torakpadagi Dr. Yenglubada Chandigarh ta chatnaba pautak pirakhi hari adugo nubi macha asine Sky Hospital da lagtuna kupna laing chathabadagi operation tawbagi mahod valun mitral valvuloplasty BMV na mahaki leina fanba ngamgani haina Dr. Singna khangbadagi process chathaduna mai pakna treatment chathabadagi anabagi fibam fagalakre patient gi maikidagi su BMV loikraba matung pung kharagi matung masada normal lai haiba wafam singsu fogdorakli loinina chief cardiologist of Sky Hospital Dr. Shyam Kishore hariba BMV asi low cost Manipur natana northeastern states singi miyamda hospital asida tawduna anaba singi punsi kalli haina cherol asida fogdorakli
ꯍꯥꯟꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯂꯩꯇ꯭ꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯁꯦ ꯍꯥꯟꯅꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯆꯠꯄ ꯈꯣꯠꯄ ꯌꯥꯗꯕ ꯆꯥꯔꯁꯨ ꯏꯁꯥꯗ ꯃꯆꯤ ꯑꯣꯏꯗꯕ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯂꯩꯍꯧ ꯂꯥꯏꯄꯣꯛ ꯆꯤꯡ ꯎꯃꯪꯂꯥꯏ ꯉꯥꯛꯁꯦꯂꯨꯞ ꯁꯣꯅꯥꯏ ꯀꯁꯥꯔꯅ ꯁꯤꯟꯗꯨꯅ ꯂꯩꯍꯧ ꯂꯩꯄꯣꯛ ꯆꯤꯡꯒꯤ ꯆꯤꯡꯎ ꯄꯥꯡꯒꯟꯕ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯀꯁꯥꯔ ꯑꯁꯥꯝꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯎꯃꯪꯂꯥꯏ ꯈꯨꯕꯝ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯅꯤ ꯁꯨꯔꯛꯀꯗꯧꯔꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯗꯅ ꯇꯣꯛꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯤꯑꯣꯏ 4,000 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯄꯥꯎꯃꯤ R.K. ꯆꯟꯗ꯭ꯔꯁꯅꯥꯗꯒꯤ ꯄꯥꯎꯗꯝ ꯑꯃ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯍꯧ ꯂꯩꯄꯣꯛꯆꯤꯡ ꯁꯣꯅꯥꯏꯗꯅꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯕꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯆꯍꯤ ꯑꯅꯤꯔꯣꯝ ꯆꯨꯞꯅ ꯆꯠꯊꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯆꯍꯤꯗꯗꯤ ꯂꯥꯏꯐꯝ ꯑꯁꯤꯗ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯠꯊꯈꯤꯗꯦ ꯑꯗꯨꯕꯨ ꯂꯥꯏ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯀꯥꯏꯗꯅꯕꯒꯤ ꯊꯧꯔꯝꯗꯤ ꯇꯧꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯤꯑꯣꯏ 4,000 ꯔꯣꯝꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯧꯅꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ ngasi nongmajing numit koi sahigi sibaching aina khangnaba adungulaba laheu leipokching sibaching umanglai ngak selumna sinja duna pangthok chariba koi sibaching lai kromba si chai pangthok gum kumsiju pangthok no lagli adubu ngasi se koi mithi chekhra wale koi mamang gi chahida akoi manipur da himalaya manipur irang kokna koi tawjahudre aduna handak media se kitang sandok wat kibana mi se kitang wat prai khalle adu hanadi mi se 5,000 adumai tilamni adi nongno handarak na dum kumsi je 2,000 mu adumai tille adu matang chahi dagi de koi jamna phajana koi media da sandok na amadi koi mayam da koi organize tawraga tilanno koi hona jage aduna ngasi koi gi jiri dagi koi gi media kamgu su lakibura koi ngasi gi asin no thorum masida koi sawat bi base koi umanglai ngak seloki ai vice president ama oida ai hanna nai thaga chaw phongdok sari paudam jari bi lehau leipokching sonaidagi newtv da mata video journalist R.K. Chandrasana Khunai asigi damak wakalon manaba iraija sing punsinduna semkiba Unity and Progressive Cooperative Society UPCOS Porampa Thawan Thaba Lekai Dalaiba Cooperative Society asigi ahanba Foundation Day ngasi Alpha and Omega School Porampa Daching Lemlaba Thoram Amagal Loinina Pangtokri Members Singna Tha Kodingi Ani Suba Nongmaizing Numita Punduna Upon Bagi Saktam Sagatpa Tungi Mirogi Damak Hauna Lonchat Taxi Kasi Kangba Kunai Ama Ohenba Haiba Wakalonda Thoram Adu Pangtoki Bani Hari Thoram Aduga Iroinana November 8 Dasu Bavina Hospital Sazawa Jail Road Kavai Soida Members Singna Chatuna Idan Taubana Mapung Oiba Thoram Oiki Hari Aina Tinkraba Yawalu People's Revolutionary Party of Kangleipak Pripakna Athobi Singbuning Singduna Kumzale Singamaga Chamapan Hufadra Mapan November Tarani Thoidagi Leptana Pangtoktura Lakpa Athoba Singining Sing Numit Lakliba November Gitang Tarani Thoida Pangtok Lagani Haina Fongdorakli Haukiba Kum Sing Lisingamaga Chamapan Hufadra Nipan November Tarani Thoyi Ayuk Anganbada Kamengi Leimarok Talaiba Pripaki Transit Camp Amada CRPF Amasung Kangleipak Police ki Apunba Force Amana Kanghaudana Landaraktuna Camp Aduda Leiba Luf Asigi Diren Amasung Kabikanta Amadi Camp Aduda Leiminaba Aina Tinkraba Yawluf PLA gi Gambir Hariba Athoba Ahumna Leikidaba Amadi Kumsing Lisingamaga Chamapan Marifumanga November Tarani Thoigi Numidang Wairamda Kabu Wakjingda Thokiba Laivaktiva Thodok Amada Party Asigi Luching Purel Ningthemcha Tulachandra Loya Taba Nalaikidaba Thodok Amasung Leivak Miyam gi Mangkiba Ning Tambabu Amuk Hana Hanjin Handuna Iramdam Sida Ning Tamba Chakhatpa Amadi Manaba Kunai Ama Lingnabagi Damak Lisang Sina Chatarakliba Ning Tam Yawal Lanteng Asida Thawaina Pontha Pikraba Singbu Ning Singduna Palan Thoram Pangtoklagani Haina Luf Asigi Charles D. Affairs Publicity and Propaganda Leibak Ngakpa Luwangna Cherol Amada Fongdorakli Cherol Asina Makha Tana Hariba Numit Asida Makal Amataki Harau Kumhai Taudanaba Amadi Numit Asigi Numidangda Yumthong Kudingda Maira Katnaba Loinana
Laikidaba Atauba Ataubi singing sing Kubam sing the lay amasung Mayra Katpiu Hajuna Miamda Pauselakli Lorina US da Joina Kundaduna Layriba Chin-Kuki 𝐍𝐞𝐲 Mi singi apunba mi from ama chei sigi September Marida US ki Indianapolis da pangthokiba thoram amada Mizoram gi Chief Minister Laljo Homana Chin-Kuki 𝐍𝐸 oiba leivak ama sembagi wafam media da report tawnarakliba asina Wezia Lamdambu Maset tahanabagi khuzil thorang ama matam kharagi mamangdagi leirabra haiba wafam ama thorakle Makha tana thoram maduda Laljo Homana Aikoi miyam amatani ichil inaw iche isal ngaktani aikoi amata khaidok naba yaroi taibang mapuna piriba pangalga loinena leadership amagi makhada aikoina leibak ama semnana ba changsingani leibak amagi ngamkhai leiba yai adubu asengba nation di ngamkhai lana chatli aikoibu lana leibak ahumgi lengak ahumna tokhai na khaidok pire masi aikoina yaba ngamloi haiki maki world adumok Chin-Kuki 𝐍𝐞𝐲 oiba leibak ama soidana semnabagi pausel ni haina thamki political boundary na makhoi tokhaina leina rabasu lining amadi chana lonchat loina manaba Chin-Kuki 𝐍𝐞𝐲 miyam amatani haina mahakna thamki Laljo Homagi wafam adu taseng namak India ge sovereignty unity amasung integrity da achoba asokba amani hanasu IPS officer ama oiramlaba state amagi chief minister amana wafam asi khangdaduna haibani hainadi lofam thokte mahaki wafam amasung thabak asigi namak Laljo Homabu Unlawful Activities Prevention Act 1967 amasung nauna chanaba haukraba Bharatiya Nyaya Sanhita 2023 gi provision makhada thabak lokhatpam thoi masigi sumathakta Laljo Homagi wafam asina Bangladesh amasung Myanmar ga India ga leinaba maridasu sokhangani Laljo Homagi wafam amasung Indiana Hauzik Kanglai Pakta Thokliba Wathok Asida Lauriba Firep Asina Haukiba Sai Lisingani Kunumdogi May Ahumdagi Hauduna Kanglai Pakta Thokliba Tangdu Leitadaba Fibam Asi Kangluf ki Irang Nate Mioy Kangluf Karana Mapan Leivaki Ithil Amadi Tengbang Yauraga Maduda Amuk Indiana Tongsinjuna Kanglai Paki Apunba Saktam Thugainaba Honabani Haibadu Hauzikte Lotpa Yadana Mayek Sanglakle Aduba Fanamak Haisingba Thorang Ojunasu Malengi Mangam amatana Kanglai Paki territory Honghanba haibadudi international logi UT Posidetis Juris Kanglo na khak oithok halloi haiba wafamsu Cherol asida luf asigi maikedagi mayek sengna fongdorakli Maya yumfam khuman Kanglai apunba itin from NYKKAE Mayang Imphal na sinduna First State Level Mathematics and Science Competition ama pangthokre competition adu singzamai kongba rota leiba S Chawba Memorial English School da pangthokibani NYKKAE gi maikedi fongdorakpagi matung inna competition adu gi nungi oiba wakalondi Manipur da hauzik oriba irang asina maram oiraga satra singda competitive oiba walakpadagi kharata oirabasu Mateng oina ba pangthokpani hariba competition aduda class 5 takina class 8 form gi satra singna athoi ehen tanaduna competition adu mapung fana pangthoki arabada maroiba paw amhona bizari haukiba choigi me ahumdagi hawrakiba irang asida lanjeng maraktuna tongan relief game kayadagi Manipur amasung India lengak anigi mathakta pendabagi wakani from concrete Nongmai bomna landarakre khunja singni painare Jiribangi mongum maitei khunda yum kaya maina chakre amang ata thokre Manipur gi ching amasung tampaki mafam singda security force singna thiba humbaki thabak le palaitana chatharakpada tongan mafam singdagi khusukhlai kaya fakat pangkre Hauziki pale balengak asi leiriba makai Manipurda nungsinana santi leina leigani haiba thazade Prajam miyamna machinna thokna haiba kibadagi tumina leibani haina CRP leader 𝐶𝐲𝐸𝐵 na fongdokre Norris Windona Sandoksari Banimidangi Pau Matang asida loizari ming tabiriba singbu amuka hanna chan mabamna khurumjari
पैसा यामना लेजदबा मीसिंगी हाइदि लाइरबसिंगी दमक्तदि यामना खुदोंसाय कोन ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोइबो खोदबो केमता लेते फजना तंबी हॉस्पिटल अमदा डॉक्टर अमना माइ पाकनबो होनरपा मतमदा हाइथोय सिंथोयरबा पैरामेडिक्स अमदी हेल्थ केयर टेक्नीशियन सिंगी अचौबो थौदांग ले JR Institute of Medical Sciences ta degree amadi diploma in MLT, OTT, RIT, diabetes management, clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training pizari Pharmacy Council of India na approve tawraba pharmacy ki diploma course su yamna affordable oiba fee structure da pizari 𝐋𝐢𝐯𝐞𝐬 पैरामेडिकल की OTT डिपार्टमेंट दा सेकेंड सेमेस्टर तो एग्जाम थाजरी ये हॉस्टल विजिट की खुदों चाबा हम लेरेको अदुगा मना अपन ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोइबो फुकत पकेमता लेते फजना तंबी इसागी लेब मतिक चान लेबा लाइब्रेरी मतिक चान लेबा अमसु हॉस्टल मतिक चान लेबा न मरम मोरगा हॉस्पिटल दा अपन हॉस्टल विजिट अदुम दे चतपा फंगे अखोय लोइजद्रगासो अदुम नर्सिंग डॉक्टर सिंगना अखोयदा लीड तौबीरगको अखोयदा ताकपीदना याम एक्सपीरियंस अदुगी एक्सपीरियंस याम लेजे पैसा यामना लेजदबा मीसिंगी हाइदि लाइरबसिंगी दमक्तदि यामना खुदोंसाय करिगुंबा लेजद्रगासो हाइदि सहीगी स्कॉलरशिप अदुम कंपलसरी अदुम फंगे अखोय सिदा तंबलगे अना हौजिक फाउबा सेकेंड सेमेस्टर तमकपसिदा अगोंदा कैमता अवाबा हाइदि कैमता लेते कैगिना हारकांदा अखोयदा अदुम फैसिलिटीज अदुम फंगहली लैब की फैसिलिटीज अदगे अखोयना खंगनिंगबा हाइनिंगबा पुनम हॉस्पिटल चलगा ओइरो लैब ता चलगा ओइरो अखोय दुम तौवे इंस्टीट्यूट एसेना पीरिबा खुदोंचाबा असे मयाम पुन्ना लौमिनसे पुन्ना तमिनसे खुदोंचाबा मयाम से लौमिनसे मयाम से पुन्ना तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा से लौबियु Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.